Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Leibas na ngasi humbudra mapan suba ningtam numit palan tauri. Pradhan Mantri na hairi Jammu amusung Kashmir dagi Article 370 loktokiba adu leibak amba sangbidan ama haiba wakolon adu mangpau na hanbani. Manipuri tongan bazila sindagi security force na yamlaba khuzukula kya fagale amasung Rashtrapati Draupadi Murmu na hairi varana English ngani nifutere fawbada mapung phana chakot pa leba am ohaina na ba thamleba pandam phangna ba mayon chumna chatli. Leibas na ngasi humbudra mapan suba ningtam numit palan tauri. Delhi के ऐतिहासिक और लाल किला से प्रधानमंत्री नरेंद्र मोदी ना जाति के मचु अहम की फ्रेंड पाहन बगलोने ना लाल किला जाति के मियाम वांगांगला दुना हाई भारत सिंह ने रप सिंह मायोक्ता लेबास ना चपचा ने लेपली ऑपरेशन सिंदूर दा भारत की लानमी सिंह ना पैखनिंग बथबक सिंह दा अयत अपन अमत पीखिदे लानमी सिंह ना मखोगी मथौ चपचा ना पांगथोक ना टेररिज्म की मायोक्ता लेबास ने लेपली हाइबदु चपचा ना ताकली अमरोमदा जम्मू अमसुंग कश्मीर दगे आर्टिकल 370 लोकतोकिबा अदु लेबाक अमा संविधान अमा हाइबा वखलुन अदु मंगफाउना हनबनी हाइना श्री मोदी ना मखाताना फोंदोखी ऑपरेशन सिंदूर के वीर जाबाजों को सैल्यूट करने का अवसर मिला है। हमारे वीर जाबाज सैनिकों ने दुश्मनों को उनकी कल्पना से परे सजा दी है। पहलगाम में सीमा पार से आतंकियों ने आकर के जिस प्रकार का कत्ले आम किया, धर्म पूछ करके लोगों को मारा गया। पत्नी के सामने पति को गोलियां दी, बच्चों के सामने अपने पिता को मौत के घाट उतार दिया गया। पूरा हिंदुस्तान आक्रोश से भरा हुआ था। पूरा विश्व भी इस प्रकार से संहार से Manipuri suningtam numi palan thoram pangthokli mapung eba thoram Rajya Sarkar na sintunda ahanba Manipur Rifles ki parade ground da pangthokli Rajyapal Ajay Kumar Vala na jati ki firal chingkhat ki ningthi zeraba mass pass parade amagi salami su Rajyapal na okhi tungda thoram atuda Rajyapal na tongan ba medal singsu yentokhi Rajya asigi tongan ba zila sing amasung loising sing da su numit asi pangthoknakhi Akasvani Imphal na su palan thoram asi office asigi complex da pangthokhi Armed Forces amasung Central Armed Police Forces ki Personal Sinda Gallantry Award Chama Kuntare amasung Distinguished Service Award nipu piragani masig manungda Kriti Chakra Mari Bir Chakra Tara Manga Saurya Chakra Tara Taru Bar Sena Medal Gallantry Ani Sena Medal Gallantry Yankhai Nipal Nau Sena Medal Gallantry Taru Vayu Sena Medal Gallantry Kuntaru Sarvottam Yudha Seva Medal Taret Uttam Yudha Seva Medal Mapan amasung Yudha Seva Medal Kunmari Yauri Indian Air Force ki Hoji Squadron Leader Oriba Manipur dagi Rizwan Malikta Veer Chakra Mana Piragani Medal for Meritorious Service ta Manipur dagi Myoitaru Yauri Makoi Singh Adu Rajya Police ki Additional Superintendent of Police Devendra Singh Hijam Deputy Superintendent of Police Thangza Pau Waifei Sub Inspector Nilbir Singh Yangambam Havildar Doren Ramhete Constable Saiko Hau Khongsai amasung Rifleman Mante Jeki Komni Correctional Service ki Medal for Meritorious Service ta Manipur dagi Myo ani Yauri Makoi Singh adudi Warder Surender Kumar Singh Ngangbam amasung Head Warder Muhammad Hazimuddin ni Mana phangadaba singh manungda Operation Sindu da Laikhitraba Manipur Masa BSF ki Constable Deepak Chingangkhamda Veer Chakra gi mana piragani mana asi pinena ba lauthorapada mahaki makhura Chingangkham Surjina phongdorakpa wafam nungsiraba chan pajna chawgraba bharat barsagi mohut sinduna operation sindu Jammu and Kashmir da May date 11 da laigidani ma laigidaba matungda chawgraba bharat barsagi kathokhibagi yamlem taninga verba bisate awards yagi president lauthopi president manungi site gi sukimatik thagatpa phongdoksari tungda khoraiba nahan singdasu hena pung thogot toina toinu manungi site gi zo Himalaya ki damakta achaw sawa thok thoram kaya da su mayam puna saruk yamin aduna laibak sigi oina katoppa apawa thok thoram da punna mai onjan minasi haina imu manungi site gi radio gi mafda phongdoksari
Manipur ki tongan bazila singdagi security force na yamlaba khuzukle kya fagale mapong kya digi aina tinkraba khulai paiba loop singi mi sing sufari police ke paung matu ina Chitrabhanu zilla gi samulalanda thiba humba gi thabuk chathabada single barrel rifle manga long range modified pompi mortar ani yauna khuzukle kya fagat ki kangpo pizila digi na five court kulga thangnaba umangdagi pompi manga rifle ama IED ahum amadi radio shot ahum phangki kakching zila gi manung chamba Lairok Chingdagi magazine yauba insas rifle ama single barrel ball action rifle ani magazine yauba semdok laba 9mm gi pistol ama yauna khuzukula kya phangki Jiribam jila gi uchathol amadi Tamenglong jila gi faitol khul ani gi mrakta leiba mafam singda chatakhiba thihumba gi thabakta SBBL rifle ani BLD rifle ani pump action SBBL rifle ama yauna khuzukula kya phangki Thawbal jila gi Pawai bi khul manaktagi local made single barrel rifle ani yauna khuzukula kaya su phangki Imphal West zilla gi sanjambam amadi khaidem pali gi marakta thi humba gi thabuk chathabada magazine yawba pistol manga magazine yawdaba 303 rifle ama yauna khuzukula kaya su phangki Imphal zilla gi oina lappu popi degi rifle ahum hand grenade ahum yauna khuzukula kaya phangki hairi tabiriba pawasi Akasvani Imphal degi ni Rashtrapati Draupadi Murmu na hairi varana English ngani ni futere fawada mapung phana chakot ba leba am ohena na thamliba pandam phangna na ba mayon chumna chali leba asigi humbudra mapan suba ningtam numi ki mangoina na miyam da piba paujal da Rashtrapati na leba asina paikha leba chakot tharangi lam khudimakta mangzil thana chali haina singthaki mangna hai Amerikal gi matam asida leba asigi miyam na magi haitoi singtoi sing uthoktuna mangzil thana chali masina Vikshit Bharat ki pandam adu phangna ba lambi oiri ngasi phongba pauche singe maru oiba pauge tama hoji Kshetrimayum Premchand leire Premchand Thagachari Chitrabhanu Manipur ning tambagi numit pak shanna pangthok na khre haina Sangai Express Manipuri edition da ahan be headline piri headline asigi makada tongan ba sub headline ahum supiri ahan ba sub headline adudi pre-merger political status ta hanjilapata da warushin purakpa ngamgani ani shubo sub headline asina mahiro singna thorom pangthok na khi highway headline asini gunena ning tambagi mahau fangna ba hona bagi saruk oina ning tamba numit ningsing mani haina ahum suba sab headline piri Manipur ning kha tamkhibagi pawsi pauchi ayamada tongan headline piduna phone rakli lisingani kunithoi gi mikhalda bot huran khibra chingnare haina MPCC gi president Megachandana phone kiba wafam sanalebak pauchi da ni suba headline piduna phongli pawsi nahal gi thodangna lisingani kunmari da BJP na lengak pai khibasi bot hura laga oiramle niyam chumna election taromlabadi Modi gi mahutta Rahul Gandhi na PM oiramgani haina Congress thambaki wafam headline pidana phongli Manipur da chana halaki ba president's rule signarakpa petition bu high court na infructuous oire haiduna dispose to khre high headline asi huelan paugi ahan headline ni Independence Day mangwena security ki conversation thorang lokhatle underground kadar taret shell khaiba ani fare haina morning bell da han headline piri Manipur da kuki indigenous kuki ancestral land laite haina NACN phono khibu wafam phono fam da han headline piri policy people's chronicle da nagagi firal amudi constitution da yashinaba tawroi haina thungale muibana phono khibu wafam han headline piri na phongli Sangai Express English edition da na aikhogi hakki da machangsilakpa ihau chahi humramapan shure haina muiwana phono khiba wafam headline piduna phongli Nagagi Independence Day ki policy Hills Hornbill Express amadi Tamenglong Times se tongan be headline piduna phongli Governor in Council mifam pangthok khiba ki pau Manipur Mail da headline piduna phongli Ganfu Mail gi ahan be headline asi State Health Society ki mijeng makhada Tamenglong District Hospital da mega blood donation camp pangthok re haina phongba thengnare Chitrabhanu Thagachari Premchand aroi pada maroi ba pau amukhana lebas na ngasi humbudra mapan suba ningtam numit palan tori Pradhan Mantri na hairi Jammu amasung Kashmir dege article 370 lokthokiba adu leba ama sangbidan ama haiba wakolon adu mangphawna hanbani Manipur gi tongan ba zilla singdegi security force na yamlaba khuzukula kya fagale amasung Rashtrapati Draupadi Murmu na hairi varana English ngani ni futere fawada mapung phana chakhot pa leba ama ohena na ba thamliba pandam phangna na ba mayon chumna chali pawloi sari